Miyang tabiriba pumnamakpu ahanmamaktada taramna oksari ngasisu amuk miyamgidamagta anoba video ama puraga laksari ngasigi video asidi Manipurda kuki phurupna khundarakpa haurakpagi wari kuki singgi anganba matamdagi chatnaraga lakpa khungi ningthosingna lamgi mapu oibagi phatraba chatnabi amadi masina Manipurda pirakpa khudongthiba saithengsingi maramdani ngasidagi sahi kayagi mamangi warini anganba matamdagi kuki hariba phurup asigi oina khungi ningthosingna lamgi mapu oiduna leiriba leibak asigi lo amata chatnadana makoigi oiba lengak wayel thabak thaugai singi achoba daita lowraga maromdom lengak charammi sigumma chatnabi asi leibaki oina phattaba oiragi haiba khangakpadagi matam madugi British ki lengakna ingsok 1903 gi matam adwaida Chittagong Hill Trek tagi kuki ningthosingda leiramba lammapu oibagi hakpum namak lawthokhi haibagi wari leiri British ki thorang asigi matung tarakpada Bangladesh ki area da leiriba kuki singla khun gi lammapu oibagi kuki singi ngalingai tagi chatnaraga lakpa sing asi chatna khidre kuki hariba phurup asigi asengba haurakpham asi aikhoiga thangnariba leibak Myanmar dagini Myanmar da leiriba kuki sing asi Christian amadi Muslim laining chatli adubu hojikti kuki singse Myanmar da khaktang leitre ngasidi India gi North East ki mafam sing maru oina Manipur Mizoram amadi Assam da masing khangna leiri aduga Myanmar ga thangnariba leibak Bangladesh ki mafam khara dasu kuki singi masing yamna hengalakre patang asida wari ama muktholaki Bangladesh ta India gi North East ki mafam singda kuki singse mato karamna laktuna khundaba haurakibagi haiba asi ahanbada masigi haurakpham asi Myanmar da leiriba kuki sing asina makoigi ningthosingna lammapu oigadabani haibagi ihau amakanna haurakhi masida Myanmar da leiriba majority oriba Buddhist lining chatpa masing jamba mioi kayana kuki singi mathakta landaraduna miwat minai kaya ama chatharakpadagi khangma ngamlaktaraba kuki sing India gi maru oina Mizoram Manipur amadi Assam da lona changsilakpadagi asumna khundarakhibani aduga atopa kuki Muslim kangrup singna Chittagong Hill Trek phauduna Bangladesh ta khundaba haurakhi ngasi maksu masing yamlaba Myanmar dagi kuki Muslim Rohingya sing ngasi su mission oina refugee oina yamna wana leiri Myanmar dagi sanglakpa kuki refugee sing asi India lengakna thingba amata pikide masigi mahaina ni kuki sing ngasi Manipur da sargagumna makoigi mapa mapuna thambira malamsi mangai makoina mapu saraga nungaina leiramliba asini matam madu ingsok 1970 adwaidani Ukhrul district ki manung chanba Litan kauba mafam ama leirammi Litan mayada Myanmar dagi sangsilakpa kuki singna khundaba Sarekhong kauba khun amasu leirammi hairiba khul asi leingaki oiba ayaba sakangse ama pairaga leiba khulni matam masida kuki khul Sarekhong gi hek mayada tangkhul naga singna taba sakbung kauba khul amasu leirammi sakbung khul gi khunja singna kuki singna changsilaklaga khundaba Sarekhong kauba khulgi mayokta leiduna ayatpa pirammi matam madugi sakbung khungi tangkhul nagagi khunja singna hairiba si Burma dagi michel oina changsilakpa mitop singna leiriba Sarekhong kauba khulasi makoigini nagagi lamni masida Burmese macha amana khulgi ningthau oiduna lamgi mapu oiba asi yaba ngamloi haina sakbunggi tangkhul naga singna ayatpa pikhi asumna mapan dagi sanglakpa kuki sing amadi hana leijaramba tangkhul naga singi marakta muknaba lakhi asumna chahi lisang sitna ain gi thongda Guwahati High Court ta phawba case tonakhi mamai thangna Sarekhong khulgi ningthau asi Burma dagi sanglakpa mitopni haiba khanglakhi asumna case asi sakbunggi tangkhul naga singna mai pakhi adubu Sarekhong khulgi khunja sing asi tanthokpa amadi khungi ningthau asi maram lebak Burma da halankhiba su tawkhide makhoi adum khundaraga yamna lingna leikhi asumna kuki gi khul mathang sandokpa haurakhi Manipur da ngalingai matamdagi maitai amasung naga phurup anisi yamna naksinaba amadi nungsinaba haibadu oirakhi maram masina Manipur da kona changlakpa kuki phurup singna maitai singna namna khundariba tampak lamda nauna khundasinba leisinbada athingba amata pikhide masigi maramdi maitai singna naga singbu
मचिन मनाउमक्नी हाइना खल्लिबा असिगुमना कुकीसिंगसु चिंगदगी लाक्पा मचिन मनाउनी हाइना खल्लुबगिनी। असुमना तंपाक लमसिंगदा कुकीसिंगसु तपना तपना खुंदारकपा होरकपदगी कुकीगी खुल मसिंग खंगदना लैख्रे। लाइबक थीबदी मसिगी मतुंग तारकपदा कुकीसिंग असि खुलगी निंगथौसिंगना लमगी मपु ओइबा खुल संदोकपा यामना पामबनी हाइबा मैतेई अमदी नागासिंगना मुन्ना खंगौदबदगी कुकीसिंगना अनौ अनौबा खुन मसिंग खंगदना सेंगबलकपा अमसुंग म्यांमारदगी मिटोपसिंग लेपतना पुसिलकपा असि थिंगबा ngamkhide। मरम मसिना कुकीसिंगना ngasiदी हाना लेजरमलिबा नागा फुरुपसिंगदगी मिसिंग यामना हेनखरे। मतौ असुम तौना कुकीसिंगना मपानदगी मिटोपसिंग मसिंग खंगदना पुसिलकपदगी अरानबा पांबैना मिटोपसिंग अदु वोटर लिस्ट हापसिंदुना कुकीगी लीडरसिंगना वोट बैंक सानारखी। मसिनी मणिपुरना हौजिक ओइरिबा फिबम मसिगी हौरकफम। अदुगा इंग सोक 1956 की अद्वाइदा इंडिया लैंगाकना नागा अमसुंग कुकी खुनगी निंगथौगी पावर लौथोक्तुना प्रजागी मिहुत खन्नबा विलेज अथॉरिटी एक्ट 1956 हाइना एक अमा पास तौखी। एक असिगी मतुंग इना इंग सोक 1957 दा प्रजागी मिहुत खन्दुना खुन खुनगी ओइबा असिन थौरांग तोहनगदबनी। हाइरिबा खुनगी मिहुत खनबा असि नागासिंगदी तौखरे। निंगथौगी ओइबा पावर अमत लैत्रे अदुबु कुकी सिंगदी ngasi फावदा खुल पुनबा मिहुत खनबगी इलेक्शन तौद्रे।